Mpsc na Louba Examda Mai Paklaklaba ke Moningphatarao bo Harao Taramna Oktuna Pukning Thougatkhre handakta result lauthokibada Mpsc na Louba Manipur Civil Services Combined Competitive Examination 2022 da Taranithoi suba rank ta lakraba Tarao tribe ke ahan bamioi oiriba ke Moningphatarao bo Harao Taramna Oktuna Pukning Thougatkhre thoram ama ngasi Tarao tribe union Tarao women union amadi Tarao student union na sinduna Chandel district ki manung chana leiba Tarao tribe na khundariba laisok chingda pangthokre thoram aduda athoiba mithunglen oina MLA 41 AC SC Chandel Dr. SS Olis na Thoramapu oina President CNPO DV Thamdop Francis na ikai kumnaba mitung oina SDO Chandel Rekimdar Kaling Amadi Blessing Minister oina Executive Secretary TRB Reverend Kotha Khulana Sarukyaki Thoramadura Thoi Bemitunglen Dr. SS Olis na Fongdo Kibada Chandel District asi apikpa district ama oirabasu Furuk Kayana Kundariba Lamdam Amani Tongan ba Furup Singasi ki Chatnabi Nat Culture Fije Chaksa Mi Pantangde Loina Sungna Leizai Maduna Missing Yamjana Bapikpa Furup ni Khanduna Pukning Sontaba Wakal Hantaba Toroidabani Ngasi Maksu ke Moningpha na Chauna Mai Paklaklaba Manipur Lengaki Administrative Service ta Laigadoriba Semak apikpa Tarao Furup ki Khaktanatana Manipur Pumbagini Maduna District asi ki Miyam nasu Lengaki Administration da Atoba Thodang Launaba Hotnasi Hainasu Fongdoki Tharamadura Sarukya kiba Mpsc Examination 2022 da Mai Paklaklaba ke Moningphaw na hai mahak na Mai Paklaklaba si mahaki apokpa mama mapana mahaki damakan na hotna zakiba kaya aduna lamjing oidana hotna zakiba khulgi miyam na mangonda pangal thongna lausing happy kiba amadi mahaki damak isorda nizaba aduna Mai Pakpa sing amakpani laibak miyam gi thabak thorom pangthokpada matam chupada miyam gi thawjal na humble oina pangthokpa ngamjage haina su fongdoki thoramaduna miyam na su achamba khudol pot piduna Pukning Thougatkhre loinana isor gi mafamda yaifa thawjal su nizaki panbayai ke Moningphatarao si Chandel district ki Kuringmun village tagi ke Melatarao amasung ke Easter Tarao gi machanupani mahakna Mpsc na Louba 2022 gi examination asida apunbagi oina Taranithoi suba rank laurakpada natana ST category oina ani suba rank ta examination asida mai pakpa ngamkhibani